Chief Minister Lakhidre Biren Khemchand Yauri Agency BJP National Leader Singi Maikaidagi BJP Manipur Pradesh ki President ki Khuthangda Hayeng Nungthil Faubugi Manungda NDA ki MLA sing Delhi da laknaba khangalakpagi matung inna ngasi ayamba MLA sing Delhi ki dama Imphal thadokna khibaga loidana paugi agency amana tawrakpa Reporta karigumba Manipur da popular government ama lehalaklabadi maduda Chief Minister oinabagi akanba lamjel tanariba singi manungda hanagi Chief Minister Biren Speaker T.H. Saitaberta amasung Hanagi Minister Khemchand Yauri haina BJP ki senior leader amana phongdorakle haina palli Pausin hai mamang tha gi taraga manga dasu Kuki jogi MLA khara yauna BJP ki MLA singa party ki national leader aniga phamina duna wari sanakhrabani hairaduna Hojik Manipur Legislative Assembly yapun basit humfu gi manungda NPP gi ama Lakhidre matungda manga NPF ki manga Congress ki manga Kuki People Alliance ani JDU ama amasung BJP gi MLA kunthraga taret leiribani hari Adamoinamak BJP ki MLA taret yauna Kuki jogi MLA singna makhoi gi CSO singa khusam naduna Manipur dagi legislature ki power yawa union territory separate administration pinana ba demand tawrakli bani haiba wafam supalli aduga August 6 2023 da Kuki People's Alliance na Biren luching walengak sawgatlambadagi tokhibani haibadi report su tawrakli America na landaraklabadi achobalan jaw thokani haina Iran gi supreme leader Ayatollah Khamenei na warning tawkre Iran gi supreme leader Ayatollah Khamenei na America na landaraklabadi achobalan jaw thokani haina warning tawrakre haina phongdurakli report asigi matungina karigumba America na Iran da landaraklabadi South Asia gi lamsingda achobalan jaw ama soidina thokani Ayatollah Khamenei na America da warning tawrakhiba si Donald Trump na Iran bo maikai mari dagi question duna landana ba tawrakhiba thawrang ubadagini amaromda America gi president Donald Trump na kayara khana Iran na nuclear deal tawnabagi wafamda wari sanasi haiba yadragadi Iran da landagani haina cheksin wafam kaya thamkhibasu laikhrabani adubu hojik fawbagi oina Trump na Iran da karamba matamda landagani haiba ngamdana lairi Iran atopa leiba amataga lan soknaba pamde adubu Iran gi integrity bu singnaraklabadi chapchana thengnagani haina su Ayatollah na phongdurakhibani hairi chaliba chahi 2026 ta ahum suba world war thoknaba yai haina akiba phaunarambu thoklare haina expert singna phongdurakre chaliba chahi 2026 ta ahum suba world war thoknaba yai haina akiba phaunaramlabasu ahum suba world war thoklaroi expert singna phongdurakre America gi geopolitical expert Belina Chakarowana phongdurakhibada malemgi khwaidagi power leiba leibak America China amadi Russia na hojik malemda ahum suba world war thoanba haibasi sukngam sukpam pamdri adobu Ukraine Russia America Iran Israel Iran amadi India Pakistan China Taiwan amadi Europe Russia na chingba leibak singi marakta chawna ungkhanarakpana malemda ahum suba world war tholakadra haibigi chawna akiba leirambani hariba leibak singa sigi marakta haukiba chahi kharadagi lan thokpadagi chawna amang ata thokpana makhata na lan tawba pamnaraktabani America China amadi Russia hariba leibak ahum asina mapung oina landa chongsin drabadi Malemda ahum suba lanjaw thokpa wagani karigumba leiba ahum asina landa yawsilaklabadi ahum suba world war thokpa yai adubu China na Taiwan da landaraklabadi malemda ahum suba lanjaw chahi asida thokloi hairabasu Japan America North Korea amadi South Korea na chingba leibak singlan asida yawsilaklabadi ahum suba lanjaw thoklaknabagi achoba maram ama oigani malemda leriba leibak singi marakta nuclear khulai leitaba leibak singsu khulai asi leinaba yamna kana honarakpaga loinana cyber attack amadi space attack chathabangamnabagi advance oiraba langi technology develop tawrakpada maram oiraga matam amada hekta thowaningdaba chobalanjaw amadi adumak tholukpa yai hari Anauba lengak seman biraklagani haibagi manglan puduna BJP NPP NPF ki luchingba amadi MLA kunthraga mangagi mathakta Delhi da paisinkhre independent MLA fawba yawkhre February 10, 2025 tagi Taraganithoi suba Manipur Legislative Assembly gi tare suba session hawdokpaga loinana chahi adugi ahanba session oigadabani Governor A.K. Balana address tawnaba yawna session adugi thawrang pumnamak loisillaba matung February 9, 2025 ta Home Minister Amit Shah na matam adugi Chief Minister Biren Delhi da kaurakpadagi numit adugi numidang pung 9 taramdai da chatkraba matung mathangi numit February 10, 2025 ta BJP gi Northeast ki coordinator Sambit Patraga halakmina halaga Governor da fam thadokpagi cherol pisinkraba matung February 13, 2025 tagi chalairakliba President rule lenga ki matam tha asigi 12 da loiragadabana center gi luchingba singna anawba lenga ama semnanaba thawrang tawrak Naba natraga Taraganithoi suba Manipur Assembly dissolve tawnaba thabak paikhalakpa haibak wang anigi manungda ama soidina oiragadaba mawongda laknaba khangalakpadagi BJP NPF amasung NPP gi luchingba amasung MLA sing yauna Manipur gi leader kunthraga manga henbana anawba lenga ama seman biraklagani haibigi manglan puraduna ngasi Delhi da paisinakre Manipur da chalairakliba PR lenga asigi ani suba tha Taruki matam sangdohalaktuna chahi ama mapung fagadariba si tha asigi Taraganithoi dani maram asina makhata na lengak makhal asi sangdohanbada tangai fadana parliament ke yaba lawgadabana center gi luchingba singi maikai degi
ꯁꯥꯡꯗꯣꯛꯍꯟꯕꯒꯤ ꯃꯍꯨꯠꯇ ꯇꯦꯟꯁꯤꯜꯍꯜꯂꯒ ꯃꯍꯧꯁꯥꯒꯨꯝꯅ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯍꯜꯂꯛꯄꯔꯣꯝꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯕꯒꯨꯝꯅ ꯎꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗꯗꯤ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯂꯣꯏꯔꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯄꯤꯑꯥꯔ ꯂꯩꯉꯥꯛꯀꯤ ꯃꯇꯝ ꯇꯦꯟꯁꯤꯜꯍꯜꯂꯒ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯣꯏꯗꯅ ꯊꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯀꯥꯡꯊꯣꯔꯛꯄ ꯂꯩꯈꯤꯗ꯭ꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯃꯃꯥꯡ ꯊꯥꯒꯤ 29ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯁꯦꯁꯟ ꯃꯅꯨꯡꯗ ꯂꯣꯛ ꯁꯚꯥꯗꯅ ꯃꯥꯔꯆ 10, 2026ꯇ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯕꯥ ꯆꯍꯤ 2026-27ꯒꯤ ꯕꯖꯦꯠ ꯄꯨꯊꯣꯛꯂꯒ ꯔꯥꯖ꯭ꯌ ꯁꯚꯥꯗꯅ ꯃꯥꯔꯆ 12, 2026ꯇ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯁꯚꯥ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯔꯛꯈꯤꯕ ꯕꯨꯂꯦꯇꯤꯟꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕ ꯄꯤꯑꯥꯔꯒꯤ ꯂꯩꯉꯥꯛ ꯁꯥꯡꯗꯣꯛꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃ ꯁꯣꯏꯗꯅ ꯂꯩꯍꯜꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯚ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯔꯥꯡ ꯕꯤꯖꯦꯄꯤꯒꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯝꯕꯤꯠ ꯄꯇ꯭ꯔꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯈꯨꯠꯊꯥꯡꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯗꯦꯜꯂꯤꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯂꯦ ꯑꯃꯁꯨꯡ ꯁꯝꯕꯤꯠ ꯄꯇ꯭ꯔ ꯃꯁꯥꯅꯁꯨ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯜꯂꯛꯂꯦ ꯍꯥꯏꯕꯗꯒꯤ ꯉꯁꯤ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯗꯦꯜꯂꯤ ꯐꯥꯎꯕꯒꯤ ꯗꯥꯏꯔꯦꯛꯠ ꯐ꯭ꯂꯥꯏꯠ 3ꯗ ꯌꯥꯝꯂꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯅꯈꯤꯕꯅꯤ꯫ ꯉꯁꯤ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯟꯅꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯕꯤꯔꯦꯟ, ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ ꯁꯔꯗꯥ, ꯁ꯭ꯄꯤꯀꯔ ꯇꯤ.ꯍꯩꯆ ꯁꯩꯇꯕ꯭ꯔꯇ, ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ (NPP)ꯒꯤ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯣꯔꯍꯣ ꯑꯦꯁ. ꯐꯣꯖꯦ ꯑꯃꯗꯤ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ (NPF)ꯒꯤ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯣꯛ ꯅ꯭ꯌꯨꯃꯥ ꯌꯥꯎꯈꯤ꯫ ꯑꯦꯟ.ꯗꯤ.ꯑꯦꯒꯤ ꯃꯄꯥꯡꯅꯤ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯍꯨꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯟꯅꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯑꯦꯟ.ꯗꯤ.ꯑꯦꯒꯤ ꯑꯦꯝꯑꯦꯜꯑꯦ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯗꯦꯜꯂꯤꯗ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯒꯤꯗꯃꯛ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯐꯥꯎꯕꯗ ꯑꯦꯟ.ꯗꯤ.ꯑꯦꯒꯤ ꯑꯦꯝꯑꯦꯜꯑꯦ ꯄꯨꯝꯅꯃꯛ ꯗꯦꯜꯂꯤ ꯌꯧꯔꯛꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯄꯥꯏꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯅꯕ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯈꯤꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯃꯥꯡꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯄꯨꯟꯅ ꯄꯥꯔꯇꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯟꯗꯛ ꯑꯃꯨꯛ ꯑꯦꯟ.ꯗꯤ.ꯑꯦꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯄꯥꯔꯠꯅꯔ ꯄꯨꯝꯅꯃꯛꯀꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯀꯧꯔꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯄꯤꯑꯥꯔꯒꯤ ꯃꯇꯝꯁꯨ ꯊꯥ 12 ꯃꯄꯨꯡ ꯐꯥꯔꯛꯀꯗꯧꯔꯕꯅꯤꯅ ꯃꯤꯐꯝ ꯑꯁꯤꯗꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯥꯎꯠꯀꯝ ꯑꯃ ꯂꯥꯛꯀꯅꯤ ꯊꯥꯖꯩ ꯍꯥꯏꯔꯝꯈꯤ꯫ ꯃꯃꯥꯡꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯄꯨꯟꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯤꯁꯨ ꯑꯐꯕ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯍꯟꯗꯛꯀꯤ ꯃꯤꯐꯝ ꯑꯁꯤꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯐꯕ ꯑꯣꯏꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ. ꯁꯔꯗꯥꯅꯁꯨ ꯍꯟꯗꯛ ꯑꯦꯟ.ꯗꯤ.ꯑꯦꯒꯤ ꯑꯦꯝꯑꯦꯜꯑꯦ ꯄꯨꯝꯅꯃꯛ ꯀꯧꯔꯛꯄꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯑꯦꯟ.ꯄꯤ.ꯑꯦꯐ.ꯀꯤ ꯑꯦꯝꯑꯦꯜꯑꯦ ꯂꯩꯁ꯭ꯌꯨ ꯀꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯝꯕꯗ ꯑꯦꯟ.ꯗꯤ.ꯑꯦꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗꯦꯜꯂꯤꯗ ꯌꯧꯔꯛꯅꯕ ꯍꯥꯏꯔꯛꯄ ꯂꯩ ꯑꯗꯨꯕꯨ ꯃꯤꯐꯝꯒꯤꯗꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯋꯥꯉꯥꯡꯂꯣꯏꯁꯨ ꯑꯣꯏꯔꯤꯕ ꯑꯦꯝꯑꯦꯜꯑꯦ ꯀꯦ.ꯑꯩꯆ. ꯏꯕꯣꯝꯆꯥꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯏ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯥꯏꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯅꯤ ꯊꯥꯖꯩ ꯍꯥꯏꯔꯝꯈꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯗꯤꯡꯒꯥꯡꯂꯨꯡ ꯒꯥꯡꯃꯩꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯦꯟ.ꯗꯤ.ꯑꯦꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯄꯨꯟꯅ ꯀꯧꯔꯛꯄꯅ ꯕꯤꯖꯦꯄꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯦꯟ.ꯄꯤ.ꯄꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯂꯣꯔꯍꯣ ꯑꯦꯁ. ꯐꯣꯖꯦꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯇꯥꯕꯤ ꯑꯃ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯕꯨꯁꯨ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯅꯕ ꯀꯧꯔꯛꯄꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤꯅ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯛꯄꯁꯤꯡꯗ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯌꯦꯡꯂꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯦꯝꯑꯦꯜꯑꯦ ꯑꯦꯁ. ꯔꯥꯖꯦꯟꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯃꯇꯥꯡꯗꯗꯤ ꯐꯦꯁꯕꯨꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕꯗꯨꯅ ꯍꯦꯛꯇ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯑꯗꯨꯃꯛ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯈꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯉꯁꯤ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯅꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯤꯀꯔ ꯇꯤ.ꯍꯩꯆ ꯁꯩꯇꯕ꯭ꯔꯇ, ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ, ꯀꯦ. ꯋꯥꯏ. ꯈꯦꯝꯆꯥꯟ, ꯇꯤ.ꯍꯩꯆ ꯁ꯭ꯌꯥꯝꯀꯨꯃꯥꯔ, ꯗꯥꯛꯇꯔ ꯌꯨ. ꯗꯦꯕꯦꯟ, ꯇꯤ. ꯔꯣꯕꯤꯟꯗ꯭ꯔꯣ, ꯑꯦꯁ. ꯀꯦꯕꯤ, ꯀꯦ.ꯑꯩꯆ. ꯖꯣꯏꯀꯤꯁꯟ, ꯑꯦꯜ. ꯔꯥꯃꯦꯁꯣꯔ, ꯑꯦꯁ.ꯑꯦꯁ. ꯑꯣꯂꯤꯁ, ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯑꯦꯁ. ꯔꯥꯖꯦꯟ, ꯀꯦ.ꯑꯩꯆ. ꯏꯕꯣꯝꯆꯥ, ꯗꯥꯛꯇꯔ ꯋꯥꯏ. ꯔꯥꯙꯦꯁ꯭ꯌꯥꯝ, ꯀꯦ. ꯔꯣꯕꯤꯟꯗ꯭ꯔꯣ, ꯑꯦꯁ. ꯔꯥꯖꯦꯟ, ꯗꯤꯡꯒꯥꯡꯂꯨꯡ ꯒꯥꯡꯃꯩ, ꯑꯦꯁ. ꯄ꯭ꯔꯦꯝꯆꯟꯗ꯭ꯔ, ꯇꯤ.ꯍꯩꯆ. ꯔꯥꯙꯦꯁ꯭ꯌꯥꯝ, ꯑꯥꯔ. ꯀꯦ. ꯏꯃꯣꯄꯤ, ꯕ꯭ꯔꯣꯖꯦꯟ, ꯇꯤ.ꯍꯩꯆ. ꯕꯤꯁ꯭ꯋꯔꯖꯤꯠ, ꯑꯦꯁ. ꯀꯦꯕ, ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ. ꯁꯔꯗꯥ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ. ꯁꯔꯠ, ꯑꯦꯟ.ꯄꯤ.ꯑꯦꯐ. ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯑꯦꯝꯑꯦꯜꯑꯦ ꯑꯋꯥꯡꯕꯣꯛ ꯅ꯭ꯌꯨꯃꯥꯏ ꯂꯩꯁ꯭ꯌꯨ ꯀꯩꯁꯤꯡ, ꯑꯦꯟ.ꯄꯤ.ꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯗ ꯅꯨꯔꯨꯜ ꯍꯁꯟ, ꯑꯦꯝ. ꯔꯥꯃꯦꯁꯣꯔ, ꯑꯥꯏ. ꯅꯂꯤꯅꯤ, ꯇꯤ.ꯍꯩꯆ. ꯁꯥꯟꯇꯤ, ꯀꯦ.ꯑꯩꯆ. ꯂꯣꯀꯦꯟ, ꯖꯥꯝꯍꯦꯡꯂꯨꯡ ꯄꯥꯟꯃꯩ, ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯂꯣꯔꯍꯣ ꯑꯦꯁ. ꯐꯣꯖꯦ ꯑꯃꯁꯨꯡ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯗ ꯑꯦꯁ. ꯅꯤꯁꯤꯀꯥꯟꯇ ꯑꯃꯗꯤ ꯖꯦ. ꯀꯨꯃꯨꯁꯥ
ꯌꯥꯎꯔꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯆꯦꯁꯤꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯖꯣꯒꯤ MLA ꯇꯔꯥꯁꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯄꯗ ꯌꯥꯎꯔꯦ꯫ ꯃꯈꯣꯏꯁꯨ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗꯦꯜꯂꯤꯗ ꯊꯨꯡꯂꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ NPFꯀꯤ MLA ꯈꯥꯁꯤꯝ ꯕꯥꯁꯨꯝꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯗꯦꯜꯂꯤꯗ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯏꯖꯦꯔꯤꯌꯥ ꯂꯥꯟꯃꯤꯅ ꯕꯣꯀꯣ ꯍꯔꯥꯝꯒꯤ ꯀꯃꯥꯟꯗꯔ ꯍꯥꯠꯈ꯭ꯔꯦ꯫ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯕꯣꯔꯅꯣ ꯁ꯭ꯇꯦꯠꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤꯅ ꯕꯣꯀꯣ ꯍꯔꯥꯝꯒꯤ ꯀꯃꯥꯟꯗꯔ ꯑꯃ ꯌꯥꯎꯅ ꯃꯤꯂꯤꯇꯦꯟꯠ 10 ꯍꯥꯠꯄ ꯉꯝꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯅ ꯍꯥꯠꯂꯕ ꯕꯣꯀꯣ ꯍꯔꯥꯝꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨ ꯑꯕꯨ ꯈꯥꯂꯤꯗꯅꯤ ꯍꯥꯏꯅ ꯃꯁꯛ ꯈꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯁꯤ ꯁꯝꯕꯤꯁꯥ ꯐꯣꯔꯦꯁꯇ ꯂꯩꯕ ꯕꯣꯀꯣ ꯍꯔꯥꯝꯒꯤ ꯁꯦꯀꯦꯟꯗ ꯏꯟ ꯀꯃꯥꯟꯅꯤ ꯍꯥꯏꯔꯤ꯫ ꯇꯦꯔरिꯁꯠ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯕꯨ ꯈꯥꯂꯤꯗ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯑꯥꯔꯃꯤꯒꯤ ꯋꯥꯔꯣꯜꯗ ꯊꯝꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯁꯝꯕꯤꯌꯥ ꯐꯣꯔꯦꯁꯇ ꯄꯥꯛ ꯁꯟꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯁꯨꯡ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯂꯥꯟꯃꯤꯅ ꯔꯤꯖꯟ ꯑꯗꯨꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯕ ꯃꯟꯗꯔꯥ ꯃꯥꯎꯟꯇꯦꯟ, ꯇꯤꯝꯕꯨꯛ ꯇ꯭ꯔꯥꯏꯑꯦꯡꯒꯜ ꯑꯃꯁꯨꯡ ꯕꯣꯀꯣ ꯍꯔꯥꯝ ꯑꯃꯗꯤ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠ ꯋꯦꯁ ꯑꯐ꯭ꯔꯤꯀꯥ ꯄ꯭ꯔꯣꯚꯤꯟꯁ ISWAP ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯣꯠꯐꯝ ꯑꯣꯏꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯄꯥꯛꯇꯛꯅꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫